अहानबदा मरुइबा पाउसिंग पिजरे नारोंदा पुनबा हार तथा ट्रक अमा मैरा पाइबी सिंगना फारगा कक्वा पुलिस स्टेशन दा सिनख्रे कुकी मिलिटेंट सिंगा करिगुंबा हिरम अमतदा मरी लेनदे हाइना असम की चीफ मिनिस्टर हेमंत बिस्वा शर्मा सेंदोख्रे मणिपुर की इरांग असे मणिपुर खक्तगी नते अचौबा नेशनल इशू अमनी हाइना रिपब्लिकन पार्टी ऑफ इंडिया अथवाले के नेशनल सेक्रेटरी महेश्वर थौनाउजम हाइख्रे इंटरनेशनल योगा बॉयकॉट तौबगा लोइनना प्राइम मिनिस्टर होम मिनिस्टर अमदी चीफ मिनिस्टर की इफीजे मई थादुना प्रोटेस्ट तौख्रे अमदी इम्फाल वेस्ट ईस्ट अमसुंग बिष्णुपुर डिस्ट्रिक्ट ngasi numidang wairam pung 5 fauba curfew komthokre मयाम खुरुमजरे एलिटेवी पाउ मिदेंग ताबिरिबा सिंगबो सना हेमाम न तराम नोकचरे हौजिक मपुंगोइबा पाउ मियाम दा संदोकना पिजरे हौखिबा जुन तरामा पन्निंग थौकाबा नुमिता लंगथबा लेप अवांग लेकाई दगे फागतखिबा यामलबा हार्ट ट्रक लोड अमा मपुना मतिक चाबा प्रमाण पीबा ngamdabadage kakwa पुलिस स्टेशन दा कुत्सिनख्रे हाइरे पोलम सिंह अदो मैरा पाइबी सिंह लंबी दा चेक तौबदा फागतखिबनी हार सिंह अदुगी मपुनी हाइबा वाबगाई कैथल मचादगे बीरमनी कौबा मियोय अमना लेंगाक की अयाबा यावरगा चिंगथोकपनी हाइबा वाफम थंबदगे मरी लेनबा चे चांगसिंग पुथोक ओ हाइबदा पुथोकपा ngamdabadage kakwa पुलिस स्टेशन दा सिनखिबनी हाइरे ममांग दा हार सिंह अदु योंथोकलगा फंगलकपा सेनफम अदुना रिलीफ कैंप सिंह दा मतेंग पांगनबा होनरमबनी हाइरे अदुबो चयेतनबा लाकपदगे kakwa पुलिस दा सिनखिबनी चैरक सिदा कनागुंबा खरा नुपी लुप असिदा की हलकपा लैरे हाइरे मियोय सिंह अदुना फयेंगदा लाकनबा खंगलकपगा लोइनना हार सिंह अदु थादोरक्तबा तारगदी मसा मसाना दायित्व पुजगदबनी हाइबो वाफमसु थमलकले हाइरे चैरक सिदा लेबाकी लूरबा तानफम असिदा सिगुंबा थवोंग चथरकपा सि पेंदे हाइना नुपी लुप असिगे मेंबर सिंगना पेंदबा फोंदोरकली हौजिकी अखोइगे असि फारिबा पोसे लोइना खनरा मतुंगदा माजे गाड़ी तोंगा चखरेको गाड़ी दो अखोने सोदो पाइरेको वादी लोसिनगी जी हाइरे अदो कै हाइरमि खंब्रा मणिपुरदा डीलर याम लै अदो आइजे ख्वाइदगी लाइबक थिबा डीलर ने आई दि फारे मोदि फाद्रे हाइरे अदु माइना हाइरमे माना क्वाइ लास्ट हुरान मखोदा नाफी पकदु नाफी पकदु अदु ददि आइना जो हाइगिमने स्टेट गवर्नमेंट हुरान ददा नंजु हुरान बा यावब्रा सी जो आइ पनगी को हाइदि मोय मवोंगदुना मोय वाहाइदुना हंदक सोशल मीडिया दा अमदी मीडिया दा कुकी मिलिटेंट सिंगा बीजेपी गा मरी लेनै हाइना फोंगदोकिबा पाउ अदो बीजेपी अमदी महाक मसागा करिगुंबा हिरम अमतदा मरी लेनदे हाइना असम की चीफ मिनिस्टर हेमंत बिस्वा शर्मा सेंगदोख्रे महाकना थादोरकपा चेरोल अमदा हौखिबा इंग्लिश सिंग अनिगा सुपना निपांदा मतम अदुगी कांग्रेस लेंगाकना मणिपुर दा कुकी जुमी अमसुंग मार इथनिक कम्युनिटी सिंगी खुटलाई पाइबा लुप कुनगा मंगागा सुगी खुतियक पिनके मखोइगी मनुंगदगे सेल्फ स्टाइल चेयरमैन अमना इखिबनी हाइरदुना सोशल मीडिया दा फोंगदोकनरकिबा वाफम अदु इरिबा मियोय अदुमक इंग्लिश सिंग अनिगा सुपना तरानिपांदा अनीसुबा मणिपुर राइफल्स की आर्म कोर्ट तगे नोंगमई मांगखिबा थौदोकता चेनाबदगी इन्वेस्टिगेशन चथरकलिबा मियोयनी स्टेट की बीजेपी लेंगाकना केस अदुगी मरुओइबा येंगलदुना NIA दा थिजिनबा खुदसिनखिबनी केस असिदा चेनबा मियोय सिंगी मथक्ता NIA ना चार्ज शीट थगलकलबनी मरम असिना चेरोल अदुगी मतंगदा यासिनखिबा आकपिगनी यासिनखिबा लैखिबगी चिंगनबा अमता लैफम थोकते चेरोल अदु लनाई मियोय अमना मसा कंजनबा इखिबनी हाइरदुना महाका अंडरस्टैंडिंग लैनकी हाइरक्लिबसी युमफम यावदबा अमसुंग अचुंबा नत्तबा वाफमने हाइरे था अमा मखाई फाजिलक्लबा मणिपुर की इरांग असी मणिपुर खक्ता की इरांग नत्ते अचौबा नेशनल इशू अमनी मसीदा प्राइम मिनिस्टर ना वा मचेत अमता nganगदबा सि नुंगनांगबा फावी हाइना रिपब्लिकन पार्टी ऑफ इंडिया अथवाले की नेशनल सेक्रेटरी महेश्वर थौनाउजमना हाइक्रे
Wafam ase Manipurda hojik thokliba irang asi loishinnaba athubada honnabiyu Manipurda NRC chatna halu kuki militant singa leinariba su lokthok amade hana leiriba Assam Rifle lokthoklaga anoba force na mahut sinbiyu haiba wafam yauba memorandum ama Ngarang Ministry of Home Affairs ki Union Minister of State Nityanand Rasta pisin bagamari leinana haikibani Union MOS Home Nityanand Raiga Haktengnana Unaduna Manipurda Thokliba Irang Asiki Matangda Marik Chumba Paudam Piruraba Matung Maheshwar Thaunauzamna Makhataraduna Hai Manipurgi Irang Asi National Issue Ama Oire Haibasi BJP Lengak Asiki Luchingba Singda Mamut Tana Khanganfam Thoke Irang Asiki Matangda Luchingba Kayada Memorandum Pisin Bakhaktana Irang Asi Mamut Tana Khangba Watkani Prime Minister Namapanda Chathokiba Oirabasu Leihauriba Leader Sing Unaduna Kanna Takna Bachangi, Madudata Center na Manipur gi irang asi chapchana khangduna amadi irang asi loishinduna Manipurda mahausagum santi purakpa ngamgadabani haina makhata ke. Home Minister nasu akoigi thajaba pibire Manipurda nagi mawongda normalcy leirakani haiduna thajaba pibire aduga akoigi leiriba Assam Rifle singsinya ariba Assam Rifle haitare aduga Assam Rifle anoba deploy tawusu haizarame maramdi karigino haiba matamda ariba Assam Rifle leiriba keder singsiga militant singduga mari ma leinabra haibagi chingnabadu sumongonda haizarami adu mahaknasu asigi maramda achaw khanaraga anoba kumaina deploy tawba yage do bibire aduga akoigi leiriba shu agreements angtang si yam thuna si lokthok taragadi akoigi Manipur se Manipur asi anagi thabak mi harpegi thabak se henjelakani hainasu hairame aduga akoin leiba memorandum duda NRC chatna hanba aduga akoigi su militants lokthokpa Manipur gi integrity machira mo kaiba yadaba haizarame rebel prime minister na mapana chatkhre haiduna tumin leithokpa yaba matam nate hojikti Manipur mai chaibani aduna prime minister honorable prime minister na hoi sigi matang si wa matang ngangdaba se si tasengna akoi NDA party de yauzaraga su tasengna yam nungaiba phaujade yam sentiment thamoida sentiment shokpa phawe adubu akoi honorable prime minister na chathokre hairaga su angam leiriba leaders mayam sina taksale haira kanda Manipur gi hanagi yamna peace oiba normalcy oiba mota changchan banaba angtang towina se haiduna mayam da haizari aduga media da su national media da su akoi gi leiriba situation se nukti gi up to date oina mayam da khanganingi akoi gi yoga de dangi dang focus tawba natraga shinma magi adi puruski shinma dona nungai tabra kai da shoi habidugi dona headlines hek yaugumba akhoi Manipur gi news ina maning de chingdara pagumba hek tawbase tawbidana basu haizari haibadi yam luraba hoji Manipur gi mar Bharat Barsha gi North Eastern states gi yamna pick asu yam magul leba state amu oriba mas North Eastern states gi Manipur si gi Manipur gi dang threat nate whole India gi threat ni se mayam punok na khan State Authority Singi Control Makhada Akaknaba Mafam Kharada Miyamda Akaknaba Internet Service Fanghanaba Manipur High Court ki Division Bench Amana Thase ki Taratarukta State Government Takhangankre Haukiba Me Thagi Ahan Bachayol Manipur Internet Service Tingzin Kibaga Mari Lenena Tharakpa PIL Mari ka Mari Lenena Manipur High Court ki Justice Ahante Bimol Amasung A Guneshwar Sarma ki Division Bench State Government Takhangan Kibani Haide Paugi Marakthana Atemba Break Amalo Minase. Admission Open, R&T Institute and Aviation Academy के लाकतोरी session 2023-24 के admission Hausare Institute as the Ministry of Corporate Affairs Government of India na well recognized Tauraba amati 5 years service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba lecture course sing atudi international air hostess training airport operation staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students sing na institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 Lana Thauram
मालेम ताइबंग पानासिदा एखोई ख्वाइगी इरक्ता तिंजरंबा लाइश्रम बंकिम चंद्र अतोप ममिंग अबुंग मथाइना मागी नुंसीजरबा इमुंग मनोंग सागै नातै अमदी मरुप मपांग ख्वाइ पुंगनमकपु थादोकलमलगा हौखिबा चैत्रेत तराहुंदोई था तरुक कुमजा लिसिंग अनिगा कुनगुहुंदोई कुमजा इंगागी कुनगा मंगानी पानबा लेबाक पोक्पा नुमित्ता खामेन लोकी आइगेजांग खुंदा थोखिबा लाइबक थीबा थौदोक्ता ताइबंग चेंगजेल लोइरदुना तेंबानबा मपुगी लेकोलदा लेरांग लेनम ओइना तिनख्रे लाक्लिबा चैत्रेत तरामापन था तरुक कुमजा लिसिंग अनिगा कुनगुहुंदोई कुमजा इंगेंगी नोंगमपानबा निंगथौकाबा नुमित्ता मंगानी लेहुन तमजरगा लाक्लिबा चैत्रेत कुनगा मंगा था तरुक कुमजा लिसिंग अनिगा कुनगुहुंदोई कुमजा इंगेंगी तरेत निपानबा नोंमाइजिंग नुमित्ता लाना थौरम थोकले नुमित असिदा लेखिद्रबगी थवाइना तेंबानबा मपुगी लेकोलदा इंगना चिकना लेजरुनबा अंगंबा खरदंग लंगजदुना ताइबंग मपुगी ngaklau khada sidaba mapugi mingkhai rolga loinena katchagadori थोरोमसिदा अहन लमन इमा इबेन मरुप मपांग अमदी इचे इचल CSO सिंग क्लब सिंग अमदी लमदम सेगी इमा लूप सिंग पुमनमकना मतम चाना लेंबिरक्तुना सीदबा मपुगी मिंखै रोल तंबिरनबा इलिट टीवी की खोथांगदा पाउजेंजरी लाना थोरोमसि इमुंगी फिबमना मरम ओइदुना इमुंग मनोंग नेता क्लब अमदी खुलोन इरोनबा लेकाई सिंग CSO सिंग क्लब सिंग अमदी लमदम सेगी इमालुप सिंगा लुनना पांगथोकजरगनी पाउजेंजरीबा इमुंग मनुंग अमदी नेता थोरम मफम कंगला संगोम संग अवांग लेकाई कम्युनिटी हॉल इम्फाल ईस्ट फोन नंबर 7000259973 अमदी 9366576106 Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari 11 class Science Arts amasung Commerce Degree College gi na General Course ta BA amasung BSc Professional Degree Course ta BBA amasung BCA ni CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science Arts amasung laboratory taret lising kaya gi larik leraba library ahum quality education bu pamjaba mairoi sing mama mapa amasung guardian singna athubada mingchan bi ho sit akaknabani selection test leiroi ahan lakpada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open Central Academy Khabam Sumraithong Manipur leiba CBS da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Mantripurki Kumsi Sahigi Class 9 gi akaknaba sit khara amasung Class 11 Science Arts ani asigi mingchan ba hojare School asi yamna mayon chumna phagalakli ba National Thaki awardee kaya puthokli ba makhal makha kaya gi state and national level competition da gold medalist amadi prize winner puthokli ba school ni leiba ki awabada saruk yaba oina Class 9 gi de admission fee amasung tuition fee lodana lemna mingchan jagani Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi mathakta phangba angang singi damak admission tuition fee lodabatan natana textbook su lemna pizagani smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani Class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani akopa morol gi damak school gi office ta tanabiu Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna First Division da pass tauba Royal Academy of Science Wangkhayamadi Kongbagi Class 11 Science 2023-24 da tamnaba admission process hauzare ahan by admission tauba satra chamada textbook lemna fanghangani loinana admission fees lupa lishing taruk oigani bus amasung van service na chingbaga loinana hostel facility su leigani akupa marol gidamag Royal Academy of Science ki Wangkhay office da lakpiu Lan na thauram Malem taibang pala sida aikhoi khwai pumnamakka loinaramba yumnam Surjit Kumar Meitei Laishram Suresh Meitei Moirangthem Hemam Meiteina mapugi sintha loiraduna aikhoi pumnamakpu thadok lamlaga haukiba chejat tara humdoi taruk English aniga kunga humdoi kumja ingagi kunga mangani panba leibak pokpa numitta makhoigi thawaina mapugi leikolda leirangi leinam oina tinkhre Chatliba Chaychat Taranipan Taruk English aniga kunga humdoi kumja ingagi kuntrani panba nongmaizing numitta mangani leihun tamjaraga
ꯆꯠꯂꯤꯕ ꯆꯩꯆꯠ ꯀꯨꯟꯒ ꯃꯔꯤ ꯇꯔꯨꯛ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯒ ꯍꯨꯝꯗꯣꯏ ꯀꯨꯝꯖꯥ ꯏꯉꯦꯟꯒꯤ ꯇꯔꯨꯛꯅꯤ ꯄꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯥꯟꯅ ꯊꯧꯔꯝ ꯅꯨꯃꯤꯠ ꯊꯣꯛꯂꯦ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯅꯗꯤ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯇꯥꯕꯤꯔꯅꯕ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯌꯥꯎꯕꯤꯔꯅꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎꯖꯦꯟꯖꯔꯤ ꯑꯌꯨꯛ ꯄꯨꯡ 9 ꯂꯥꯏꯒꯤ ꯊꯧꯔꯝ ꯍꯧꯕ ꯑꯌꯨꯛ ꯄꯨꯡ 4 ꯏꯁꯩ ꯍꯧꯕ ꯄꯥꯎꯖꯦꯟꯖꯔꯤꯕꯤꯁꯤꯡ ꯌꯨꯝꯅꯥꯝ ꯑꯣꯡꯕꯤ ꯇꯅꯧꯕꯤ ꯂꯩꯃ ꯁꯨꯔꯖꯤꯠ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯡꯕꯤ ꯏꯕꯦꯝ ꯂꯩꯃ ꯁꯨꯔꯦꯁꯀꯤ ꯂꯣꯏꯅꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯉꯧꯕꯤ ꯂꯩꯃ ꯍꯦꯃꯟꯒꯤ ꯂꯣꯏꯅꯕꯤ ꯑꯣꯛꯁꯨ ꯅꯤꯡꯊꯦꯝ ꯆꯥꯈꯨꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ब्रेक की मतुंगदा मयामबु तराम नोक्चरी मखाताबा पाउसिंग मुपिजरे चैरक सिदा मणिपुर गवर्नमेंट की कमिश्नर होम नंगारांग थोकिबा ऑर्डर अमना मणिपुर दा रिलायंस जियो फाइबर एयरटेल एक्सट्रीम ब्लैक बीएसएनएल एफटीटीएच न चिंगबगे ब्रॉडबैंड याउना मोबाइल डाटा सर्विसेस इंटरनेट डाटा सर्विसेस अमसुंग भारत नेट फेज 2 की VSAT की खुथांगदा इंटरनेट डाटा सर्विसिंग थिंगबा खुदक्तगी मखाता न जून 19 गे नुंगथिन पुंग 3 फाउबा सांगदोखरे इम्फाल ईस्ट वेस्ट अमसुंग बिष्णुपुर लो ऑर्डर फिबम फगलकपदगे ngasi district ahum asida numidang waram pung 5 fauba curfew komthokre curfew komthoklingaida kaithel amadi dukan sing thong hangnaki miyamna nongmada changdaba yadraba potlam sing curfew komthokningai manungda leisinaki lambi da hanagum gari chenaki लियांगमई नागा अमगी युममई थाखिबदो कुकी सिंगना अतमनना चथबा एटेक नि हाइना जॉइंट ट्राइब काउंसिल ना खंगलकले चेरोलमदा थौदोगदो अकनबा मोंगदा कंडेम तोबगा लोइनना रोंगमई लियांगमई इनपुई अमसुंग जिमी ट्राइब बॉडी एसिना हाई लैमखोंगदा लैबा युमदुगी गेटा नागा हाउस हाइना चेथेटपा लैरबसु नागा सिंगदा चथखिबा हिंसागी थौदोक असि स्टेट असिगी हौसिक ओइरिबा फिबम असिदा नाकल अमतगी मिचंग चंगदना लैरिबा नागागी फिबमदा हक्थेंगना सिंगनबनी अमरोमदा हिंसा की थौदोक अदु मिलिटरी अमसुंग सेंट्रल फोर्स कया लैरिबा 57 माउंटेन डिवीजन आर्मी हेडक्वार्टर्स लैमखोंगी मेन गेट ममांगदा थोखिबनी कुकी सिंगना अतमनना चथखिबा थौंग अदुदा मिलिटरी अमदे सेंट्रल फोर्स सिंगना तुमिना येंगदुना लैखिबदो लाइबक थीबनी मखोई लैना लैना मियोइबगी पुंसी अमदे लंथुम कनबा ngamdrabadi कनाना थाजबा थमगनी हाइरि अमरोमदा कुकी सिंगना लौरिबा खोंथांग असि हंदोक्ट्रबदी नागा फुरुपना तुमिना येंगदुना लैथोक्लोय हाइना फोंदोरकले लमदम असिगी लुचिंगबसिंग यावना थोक्लिबा इरांग असि साफनबा थाजनबई मतुंग इना कांगलादा लाइटिन की ओइबा मथौ मंगम अथुबा मतमदा पांथोक्लगनी हाइना मणिपुर पंडित लोइसंगी पंडित एनजे खोंबना फोंदोक्रे वाफम असिंग असि मेजर खुलदा लैबा मणिपुर प्रेस क्लबता पांथोखिबा पाउमिसिंगा उनबा अमदा फोंदोखिबनी महाकना मखा ताना हाई हौजिक थोक्लिबा इरांग असि लोइसिनबा मणिपुर पंडित लोइसंगना लाइटिन की ओइबा पांथोकपा याबा मथौ ताबा थबकसिंग पांथोक्तुना लाक्ली मसिगी मथक्ता लमदम असिगी लैरिबा लुचिंगबसिंग अमत ओइना पुनसिंदुना थोक्लिबा इरांग असि अथुबा मतमदा लोइसिनबा होनबियु लोइनना कुकी मिलिटेंट सिंगना मैतेगी ओइबा अरुबा लाइफम 22 रोम मैना तुमना थादुना मांगहनख्रे मसिसु अरुबा लाइफम सिंग ओइबनिना अथुबा मतमदा मफम चाबा येंगदुना साहनिंगबगी अपांबा फोंदोखे तिगी वफम नते लैबाक ngapkodadi राजनीति है पोसिदी थादोकपुदी यारोय राजनीति का धर्म नीति का अनी से लाथोकनबसु यारोय हाइनबलै पंडित लोइसंगा स्कॉलर सिंगा पंडित लोइसंग हाइबसे स्कॉलर सिंगसे सिगा लैबाक वायन थौदा तौबिरिबा लैमनिंग थौगा लापनाब मतमदा लैबाक वायनदा खुदुप मनमदै हाइ हाइबदी मसीगी कनुसी अखोइना निंगथौ खकी सासन ओरगसु राजनीति तौबनीना मिनिस्टर खकी सासन ओरगसु हाइबा इंटेलेक्चुअल सर्कल सिगी फेल ओरकु मतमदा लैबाक सि फेल ओय वायन थौदादा मसिगी वाइसे दुम हाना दुम हाइनद्रना लाकवा वाफमनि तौबदबु ngasi ngasi mo अखोइना चोंथोक्तना वाफम खरा थमजरिगी बसि करिगिनो हाय नुमित 95 नि 3 नि सुरको फावदा अखोइगी दमक्तनी हाइदना ngasi kana चोंथोकपिरागे हेक्ता हाइनसे हौजे हौजे कामनारिबा मफम सिंगसे
state force changba yade central force lay haina nga aga thamaga aduda aduguma mafamdudagi kapakwa maruni koina parja mayam siriba innocent angang sing khangboy khangdaboi toba nongai maramdasu khangjadaba manipur kaidorene haina chensan jarga aduda sinagriba sigumba kathokriba pose mafam marang khangdabje siri yam kanna sangna continuous thollaga leibududi manipur pandilosangna pamjate karigumboda lan kansalaga leibaki irangi karigi toroko matang yam chada ba matangda aikoina laina adu phawre ye thonganda maira ahum kallo haye lei masu ahum kallo haye masigumbagi tonga se adigi media daga he press release ki type daga tholokko gumba masidi yaragadi leibak miyam nasu lobi ganu aduga thokpirakadoriba lai tonggi ibungo ibe masingdo maduda chu aikoina pandit loisangna sengna hajarabada maduma tokpiu haibo khomse masima koi nijage Pauki marakthana atenba break amagamok longminase. Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Ako pamorol gidamak na simaglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjana bagi khudom chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arriba dinate adubu iburgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khaknatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambela mada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated toba Indian Nursing Council amadi Pharmacy Council of India na recognize tawraba college asida chatliba academic session asigi akagnaba sit masingi admission hauzare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki khudong saba su phangbigani amadi meritorious students singi oiba tongan ba khudong saba mayam amalegani akopa morol gidama 9856575163 college address pangai opposite MPTC da lengbiratuna ngasimak khudong saba silowiu
source of trusted diagnostic service, Babina Diagnostics. Break ki matungda mayam butaram nokchari makhataba pausing mu pizare. Peace and Harmony haiba hiram da ngasi malem sinba thungna pangthokadoriba malemgi yoga numit ki palan thoram ngase Thaubalgi ima event singna boycott tawkhibaga loinina Prime Minister Narendra Modi, Union Home Minister Amit Shah amadi Chief Minister N Biren Singh gi effigy mai thaduna pendabal fongdokre Thaubalgi local club amadi Maira Paibi organization kuntra gi apunba loop ama oiriba Thaubal apunba loop na sinduna ngase Thaubal Mela ground da Prime Minister Narendra Modi na malemgi yoga numit kamari lenina US ta chatuna Peace and Harmony pausen sandokadoriba adugi mayokta wakat mifam phamduna yaningdaba fongdokre Wakat mifam aduda sarukya khibi Sanjanbam Sorojini na fongdokpada Manipur da hozik thokliba Kanglup ki irang asi nimit nifu nipani suraklaba fauba ngasi fauba India ki Prime Minister Narendra Modi na wafam amata fongdorakpa leitre irang asi haurakpadagi mahaki man ki baat anirak sandokre masidasu State asigi maming fauba panbiraktaba si condemn tawi mahaki laibak asigi state amada hatna sunaba yumkai mai thanaba kaya thokliba asidadi wafam amata fauba fongdoklamdana hatna rasanu sinarasanu haina khangsin nadraga karamna mahakna malem asida santigi pausel sandokadoribano Masi yaningde maram asina Peace and Harmony haiba hiramda pangthokadoriba malemgi yoga numit asi boycott tawbani irang asina maram oiraga thawai kaya mangkraba yum kai kaya mang takhankraba amadi miyoi kaya lanjenarakraba fawbada asuk kuiba matam asida Chief Minister N Biren Singh na santi pubiraku toknga sandokpiganu haiba wafam khaktamak hairaga ngasi fawba wafam amma fawba fongdoktana tumina leisinba se condemn tawe BJP gi President A Sarda Devi na tumina leisinba Union Amit Home Minister Amit Shah na ona taina bawafam kaya hairam laga ngasi fauba tumina leisinba santi puraknaba honaraktaba sisu akan mamongda condemn tawe maramasena Manipur ima leiba ki damakta micham miyam aikoi punna thengnamina khigani haike leina Manipur lengak nasu Manipur ki Chief Minister nasu Santi pubirau tonga sandokpiganu haiba pause natana atay amata wahi amaba haida adu lagi amu tonga na taningba tonga tador ni tonga me administration pi haidana kuki ki MLA tarana asi babuda koi moi sangjala aga koi tonga me administration tala da bani haidana sangjalakba masida su mahaki BJP ki MLA tare amusu yagba atopa ahum amusu yagba punna tara oiba Magi party mang nasu masida kagumba action amata baw law ngamdaba aduga mukso Manipur ki lengak pairiba asigumba BJP ki president ya simagsu nupi na oiriba nupi mahak na ang asi je phangkolaga chakri kolaga aidi Manipur state ki BJP ki president oirabani haidana Delhi da sathok jasin tawdana center ki lusing basinga wa tanaraga leiba aduga Manipur ki nupi miyam mana hingtumdana Layer lamjau da masa singa mati leba ngai bane haidana jela iba songa iba puna maksida mana wahi ama ba haidaba masi so koi nupi miyam mana haidaba mahaki thong masi BJP ki president Sarda ki thong si koi condemn tawi masi so Prime Minister na mahama satringai matam da satore habisu khangaba adubu satringai matam da unabagi kangbu amata da ya basi firam da wahi ama ba hairam da ba masi so koi ngasi Manipur da leba praja koi kuting magna koi metai miyam na koi wafam masisu condemn tawi aduga piram bagi mahutta mana wahem ba hairam dana magi hanagi program do sathagiba aduga irang si thokro matung da su Manipur da mahaki tha kuting gi sandokba man ki ba se anirang sandokhrabane ba ngarang na han ama sandoi duga mamang da ma sandokhrabane ba hairiba anirang si da mahana Manipur haiba banan se Manipur haiba state se wahi masina ba palam da ba atay atopa state mayam ama kasulit ba satra ma naha ma wana tarami amagi maram dadi atum haiba aduga zawroba magi state amana tawri se mana Manipur yam thina mirai ba aduga Manipur border da leibani karino ma moi oining bo isnu garam ba state ta tinge su tinjagra janu haibi mong da yam lai thong na lawba ba kum ama phawba ngasi phawd phang da ba habisa akoi nupi mayam na yam thina yaning da ba condemn da botu oi Ngasigi wakat mi famaduda Manipur gi ngamkhai kai biaroi PM Modi gi US kongchat condemn tawi Manipur da tongan balengak thamba yaroi haiba kholaw kaya sulauke wakat mi famadu loisilakpada miyam aduna PM Modi Union Home Minister Amit Shah amadi Chief Minister Biren gi effigy mai thaduna pendaba fongdokke giseno sije giseno prekar singdigi wahi gi sansada kitang koi kaya gi pursi mayam mangre keptana sum satharai bisi mangmadu ba koi sagate
सरकार पाइबसिंगी माइकैदगी ऑफ योगा पांथोकपसि इंटरनेशनल योगा Handak state lenga kasina school ka nabagi ayaba pikraba matung June kungamathoidagi lairik tamba haugani haidiba sida mafam kayadagi lanjelaktuna relief camp sing da laidiba mahiroi singi oiba tokhaiba mahai tamfam sang leitaba sida fesok ki maikaidagi akan mamong da condemn tawrakle wafam asingarang kakwa da leiba Federal Students Organization kanglai paki office da paumi singa unaba amada fongdorakibani fesok ki educational and library ki secretary Fairoizam Lalit na fongdorakibada Hauzik lainga kasina mahai tamfam sang sing hangdoknabagi ayaba pirakliba se lamdam asigi mahiroi singi oinadi khwaidagi laibak fabani adubo haukiba mamang thagi ahumdagi haudana mafam kayadagi lanjelaktuna leidiba singi oiba tokhaiba mafam ama pibidaba se laibak thibani hauzik chathariba irang asina maram oiduna mahiroi kaya amadi hauzik fawba ming chanba ngamdre mapalamdagi changlak pa leidiba security forcing lamdam asida leidibana mahiroi sing asina karamba mawongda mahitam gadoribano mahitam famsang haibasidi laisang gumbani lanfamgi mawongda mahiroi sing asina mahitam balakpada akitu zungba popningai oi mahiroi sing asina mahitam ningai cherakasida khanghaudana irang thorakloi hainingai leite masigi daita kanana pugadoribano haina wahang kaya hanglakli Young Development Union Club Wangoi Nakon Bamapam Sing, Wangoi Makha Laikai, Wangoi Longjam Laikai, Wangoi Wahengbam Laikai, Wangoi Thaunauzam Laikai, Amadi Wangoi Thaudam Laikai the Ladiba Praza Sing Dege, Private Bank Sing Amadi, Daily Collection Agent Singna Amadi, Sendoi Jaba Singna Thokliba Irangasi, Yang Biraga Tangdu Laitaba Lakri Fobadi, Makal Amatagi, Matoi Amadi, Installment Chimba Komba Lepio Haina Apil Taurakli. Sel Tunga Mari Lenana. Laitabadagi loan lauzaruba private investor kayadagi private akogi bank kayadagi akogi sel laitadana pujaruba haibatare makoi singna makoi su yembidabadi nate makoi su yapsana di yengbiraga ade sangaba numit nifuga ade mangani hengraba sigi matamje moisu pesase khongkatna lairibane adu akoi praja moina akoi khangjai adubu makhata na akoina asigumba loan collector amadi loan manager amadi banking manager private investor sing khudimaki mafamda amadi local gi marup tawbiriba agent sing khudimaki mafamda ekoina nolongna wangoi praja ma oina waidiu sigi maikaidagi humble apilam khatang tawjaningi madudi yengbiba awana taringi miyam khudimak sigi damakta khudong sana nawgi damakta irang sina fully settle down tawdribawti habdi tangdu laitana laitribawti makhatana paisa khongkatpa amadi loan recovery tawba investor singna paisa thoba lapiba masigi anauba puning langtang naba anxiety ama nauna matam khradi pibiganu yaragadi masigi awana se matam khradi parja jingjida sapu directly pi gigumji matam khitang di khangminasi haiba wafam se nolongna mari lena singi mafamda club ki side tagi YDC ki side tagi humble appeal asi thamjari Malaysia ne yumbu oiduna nilai da chathariba Asian Track Cycling Championship English aniga supna kungahumdoida Ronaldo Lighton Jamna silver medal lobangam Ronaldo Imphal East District ki Wangkhaining Tempukri mapaldagi Laikhidraba El Roman amasung Sundari gi machanupani Masagi chahi kungamathoi suraba track cyclist asina 1 km individual time trial da silver medal adu lobangam kibani Nilai National Velodrome da chathariba championship asege 1 km individual time trial adu da yumbu oiriba Malaysia gi Muhammad Fadil Jonis na gold medal amasung Korea gi Warim Chon na bronze medal fangbangam kibani
ELITETV News Channel asigi oina miyamna email gi khuthangda e-pau thabirakpa matamda email address info@elitetv.in da thabirakna ba khanganjari masi dasnatana ELITETV da e-pau fauna bagi oina phone number 9402890982 da e-pau faubirakna ba khanganjari miyamna so ELITETV gi YouTube channel, Facebook page, Instagram amadi Twitter da so follow tobina ba khanganjari loisilakpada maruiba pau sing mupizare Naronda Punaba Heart Tata Truck ama Maira Paibi Singh na faraga Kakwa Police Station da sinakre. Kuki militant Singa Karigumba Hiram Amatada Mari Laina de Haina Assam gi Chief Minister Hemant Biswa Sarmana Singh Dokre. Manipur gi irang ase Manipur khakta gi irang nate achoba national issue amani haina Republican Party of India Atwale gi National Secretary Maheshwar Thongnawjam na haikre International Yoga boycott tawbaga loinana Prime Minister, Home Minister amadi Chief Minister gi effigy mai thaduna protest tawkre Amadi Imphal West East amasung Bishnupur District ngasi numidang wairang pung mga fauba curfew komthokre. Hauzik Fobagi oina ELITETV na sandokchaba Manipuri pau matang sa loisinjare mideng tabiriba singbo amukahana kurumjari